Incredible Story Manipur ngasisu aigi nuksiraba viewersinggidamak 2021 da release tawkhiba comedy amadi horror the best tawba Some Like It Rare gi movie puduna laksari. Movie asigi rating IMDb da 10 gi manungda 6.6, Prime Video da 10 gi manungda 6.6, Google users na 87 like pikhiba movie amadi. Movie asida saktam langliba miyoi kharagi maming pallabada Vincent gi saktam da Fabric, Sophie gi saktam da Marina Foyce. Fare adudi mayam matam manghandabida movie romda oina mai onsilasi. Movie asina horakpada aikoina sajonba soap amabu urami. Soap asi matai manaw makhoi anina run tawrami. Nupa asigi maming Vincent kawi, aduga nupi asigi mamingna Sophie kawi. Makhoi anina numit khudingi dukal asida famduna dukal asidagi phangakpa paisasing aduna imung manung punaduna leirami. Nongmagi numit amada bagel kauba Pix Marks upa kangbu amana makhoigi soap asida attack tawraklambi. Mafam asida lakliba Marks upa miyoi sing asi sa sadaba mana masing chaba miyoi ngaktani. Aduga makhoina mafam asida leiriba sa zonba dukan khudingmak asigi mayokta lanthengna leiribani. Adubu matam asida Vincent gi soap ta attack tawrakliba makhoi sing adugi maraktagi miyoi amadi Vincent na farami. Aduga mangonda ublakliba Marks adubusu Vincent na lawthoami. Matam asida Vincent na nupa adugi sakpamsu fajana uhorami. Aduga Vincent na nupa asibu phuba horakpa matamda nupa asiga lakminaba Marks upa miyoi khara laktuna mabu rescue tawduna mafam asidagi chatkirami. Haujikti masi pumnamak asina maram oiduna Vincent amadi magi nupigi mafamda yamna awaba nungaitaba amasu pirami. Makhoigi damak hingnabagi lambi oiriba sinfam asibusu tapna marai chaithaba adumak horaklambi. Asigi matung aikoina makhoigi marup ani khak urami. Makhoi ani asi matai manaw amasu oirami. Makhoi anigi oiba sa yonbagi dukal amasu leirami. Makhoigi dukal asi yamna wana pikna hodorakhibani. Adubu haujikti makhoigi dukal asi aduki matik yamna chaukhatlambi. Dukal asidagi paisa mayam amasu tanduna matai manaw ani asi yamna nungaina leirami. Aduga nupa asina magi dukal asigi matangda wa yamna chauna ngangami. Aduga matai manaw ani asinasu yamna harauna noami. Tawribasing asi Sophie amadi Vincent makhoi anidi yamna nungaitaba sauningbasu faurami. Mafam asidagi makhoi anina mayumda halakpagi lambida ngasai matai manaw ani aduna tawkhiba mawong mataw aduda yamna nungaitabasu faurami. Aduga makhoigi dukal asina mataw karamna asuk thuba matam asida chaukhatkribano haiba asigi matangda warisu sanarami. Aduga jealous su yamna karami. Asumna wari sanaduna makhoi anina makhatana adumak gari adu thauduna lakpa matamda lambida nupa macha ama cycle thauduna leiramliba asi urami. Vincent na magi garigi side ki glass tegi nupa asibu uba matamda magi sajonbagi dukanda attack tawrakhiba mana Marks lawthokhiba nupa aduni haiba khangami. Haujikti Vincent na nupa macha asigi mafamda garigumba para amadi tambirage haiduna chapjungna lekkhre. Aduga magi gari asi kanna thaujinduna nupa asida thongkhirami. Mana asumna tawriba asi nupa macha asibu hatlage haiduna tawbadi nate. Matung manaw amuk hana tawraktanabagi damak warning pige haiduna tawkhibani. Adubu mana garidagi kumaktuna makhada taduna leiriba nupa macha asibu uba matamdadi haujikti nupa macha asi garina thomba matamda siduna leirami. Masi uba matamda Vincent matha yamna sarami. Haujik ma kari tawgani haibasu khanfam khanglamde. Asidagi magi nupida onsenduna Vincent na hairaklambi. Thokliba thodok asigi matangda haujik aikoina police ta report tawbana fagani. Aduga thokriba thodok asidi accident amani haiduna hairasi haiduna. Adubu Vincent gi mafamda magi nupina hairi thokliba thodok asigi matangda aikoina police ta report tawruba haibasi afaba karisu oiroi. Karigumba aikoina police ta report tawruba taragadi aikoi anibu sungsoi soidabi police na adumak phakragani hairambi. Matam masida makhoi ani kari tawsige haiduna wa khanaduna leirami. Vincent gi nupina Vincent gi mafamda hairi haujikti thokliba thodok asi manin mahan naidabi kana amata khanglaktanabagi damak aikoina nupa macha asibu manghankrasi haiduna hairi. Asidagi makhoi ani asiba hakchang asibu makhoigi mayumda puduna laami. Aduga nupa macha asigi asiba hakchang asi Vincent gi sa sempham mafam aduda fajana thamami. Aduga Vincent na nupa macha asibu manghankhinabagi damak makak kakpa horaklambi. Mana makak kaklakpa matamda nupa macha asigi mana asi makhoigi hui adugi manakta taraklambi. Nupa macha asigi mana asi hui asina yamna thuna Vincent na su urami. Masi uba matamda Vincent gi masada angakpa ama faurami. Aduga atopa mana ama dusu amuk hui aduda langsanba matamda hui aduna chathokhirami.
Masi uba matamda Vincent gi wakanda idea amabu laambi masidagi yamna thuna magi nupi adubu koksanduna magi wakanda lakliba idea adubu magi nupi gi mafamda hairambi asumna makhoi ani wari sanaba loiraba matungda tumina adumak phamungda sangduna tumna khirambi mathangi ayukta Vincent na tumba hogolakpa matamda magi dukal aduda changlaklambi matam masida mana ngarang nupa macha adubu semkhiba thang adusu mafam masida leirambi aduga yamna ngaklibadi Vincent gi nupi na ngarang nupa macha adugi semkhiba piece amabu dukal aduda lakpa customer nupi amada yon khirambi basi uba matamda Vincent aduki matik yamna angakpa amadi akiba su phaurambi asumna leiringai yamna thuna nupi adu amuk hana laktuna Vincent hoigi mafamda hairaklambi haujiki sa adu aduki matik yamna hawi karamba makhangi sano adugumba piece atopa amasu pira o haiduna nupi aduna atopa piece amasu puduna yamna thuna chatkirambi nupi asigi matau asi ubada makhoi ani yamna angakpa amadi nungaibasu phaurambi asidagi haujikti Vincent gi nupi nasu miyoibagi sadong asi kayamuk hauge haibadu test tawninglaklambi maram asina sadong machet amabu Vincent gi nupi nasu test tawrambi mana test tawba matamda miyoibagi sadong asi aduki matik yamna hauba haibadu oirambi Vincent na magi nupi gi mafamda asumna hairaklambi karino nangna chariba adubu nangna chariba adu miyoibagi hakchangni ngarangi nupa macha adugi hakchangni haiduna hairambi masi taba matamda Vincent gi nupi Sophie aduki matik yamna saurambi matam masida customer nupa amasu changlaklambi aduga makhoi ani gi mafamda hairai nakhoigi dukal asida yamna hauba mit ama lei hai adu amukta piro o haiduna hairai asumna nupa asina laklibagi maramsu ahanba laklamba customer nupi aduna Vincent hoigi shopta aduki matik yamna hauraba sa ama leihawi haibadagi laklibani maram asidagi haujikti makhoigi dukal asida miyoi kaya marom amabusu sa asi leinabagi damak thomjannaraklami matam asida policeman nupa amasu Vincent gi shop asida laktuna miyoi bagi hakchang asi kharabu leirambi mafam asida lakliba miyoi sing asina chingnadanabagi damak Vincent nasu sa asigi maming atopa ama thonjallambi asumna tawduna nongma khaktada miyoi bagi hakchang asi mayam ama yonduna nongma khaktada paisa mayam amasu Vincent amadi Sophie makhoi anina tanba ngamlambi numidangi matamda Vincent nasu miyoi bagi hakchang asibu kharatang chaduna test tawnabagi damak hotnarambi matam asida ma chabadi ngamlamde adubu Vincent na chaduna yengluba matamdadi aduki matik yamna hauba top topa mahau amasu phaurambi haujikti Vincent gi mafamda Vincent gi nupina makhoi business asi expand tawnabagi damak unique oiba idea amabu hairaklambi Vincent gi nupi Sophie na haujik puthorakliba idea asi aduki matik yamna tamthiraba idea ama oirambi madudi atai kari sunate sanga chadaba marks upa miyoi sing adubu mathang amamamta oina loina hatoklaba matungda makhoigi sandong fangnabagi damak makhoigi shop asida jonthokhrasi haiduna hairaklibani Sophie na hairakliba wa asitaba matamda Vincent aduki matik yamna angakpa ama phaurambi Vincent na magi nupigi mafamda hairambi nangna khaliba adu onare adu tawba haibasi aikhoigi mafamda khudong thiba kaya marom amasu lakani aduna madu tawba fatte madu murder amani haiduna hairai mathangi numita Vincent gi masanupi amadi magi boyfriend ga loinaduna makhoigi yum asida laambi masanupi amadi magi boyfriend makhoi ani na sanabagi damak Vincent na karigumba kharabu silammi matam asida Vincent na khangalami adudi magi masanupi gi boyfriend asidi sanga sadaba vegetarian amani haiba asi maram asina hojik mafam asida mana sanaba semliba khudingmak nupa macha asinadi kari amata charamde maram asidagi Vincent gi nupi Sophie na nupa macha asigi mafamda drinks kharabu thaknabagi damak offer tawrambi adubu nupa macha asinadi Sophie gi mafamda hairami natte anti ai drinks su kari amata thakte hairami asidagi Sophie nupa macha asina kari amata chadraba asida nungaitarduna mana chanabagi damak cake kharabu poraklambi aduga cake asi chanaba haiba matamda nupa macha asina hairi ai cake su kari amata chararoige cake asi semba matamda jerum jawi haiduna hairi haujikti Vincent gi masanupi asisu nupa asiga khangnaruba matungdagi sanga kari amata chadabi mana masing khaktamak chaba haibadu oirami asumna tawrakliba asida Vincent amadi Sophie makhoi anigi wakanda sauningba nungaitaba amasu phaurambi haujikti maram asidagi Vincent na magi nupigi mafamda anauba idea amasu haunabagi damak hairaklambi mathanggi nongalakpa matamda vegan restaurant amada makhoi ani famduna karigumba kharabu chaduna leirambi
ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯆꯥꯅꯕ ꯄꯨꯊꯣꯔꯛꯂꯤꯕ ꯋꯦꯇꯔ ꯑꯗꯨ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯆꯥꯎꯕ ꯑꯅꯣꯏꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯚꯤꯟꯁꯦꯟꯠ ꯑꯃꯗꯤ ꯁꯣꯐꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜꯗ ꯑꯥꯏꯗꯤꯌꯥ ꯑꯃꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯔꯣꯏꯕꯗ ꯅꯨꯄꯥ ꯑꯁꯤꯅ ꯃꯌꯨꯝ ꯍꯟꯅꯕꯒꯤꯗꯃꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯚꯤꯟꯁꯦꯟꯠꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯍꯥꯠꯅꯕ ꯊꯥꯡꯄꯥꯛ ꯑꯆꯧꯕ ꯑꯃ ꯄꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯚꯤꯟꯁꯦꯟꯠ ꯅꯨꯄꯥ ꯑꯁꯤꯕꯨ ꯍꯥꯠꯄꯗꯤ ꯉꯝꯍꯧꯔꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯅ ꯎꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯚꯦꯟ ꯑꯃꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯁꯣꯐꯤꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯚꯤꯟꯁꯦꯟꯠꯁꯨ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯁꯣꯐꯤꯅ ꯚꯤꯟꯁꯦꯟꯠꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯗꯨꯀꯥꯟ ꯑꯁꯤ ꯆꯂꯥꯏꯕ ꯉꯝꯂꯔꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯕ ꯌꯥꯝꯅ ꯊꯨꯅ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯚꯤꯟꯁꯦꯟꯠ ꯑꯃꯗꯤ ꯁꯣꯐꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯟꯕ ꯁꯣꯔꯣꯛ ꯑꯃꯒꯤ ꯃꯆꯤꯗ ꯂꯦꯞꯇꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯄꯥꯎꯖꯦꯜ ꯑꯃ ꯁꯟꯇꯣꯛꯑꯝꯃꯤ, ꯑꯗꯨꯗꯤ ꯃꯈꯣꯏꯁꯤꯡꯁꯨ ꯁꯥ ꯉꯥ ꯆꯥꯗꯕ ꯚꯦꯖꯦꯇꯦꯔꯤꯌꯥꯟ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛ ꯄꯥꯎꯖꯦꯜ ꯑꯃꯕꯨ ꯁꯟꯇꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅꯁꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯝꯃꯤ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯁꯥ ꯃꯎ ꯆꯥꯎꯕ ꯅꯨꯄꯥ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯥꯕꯨꯁꯨ ꯃꯅꯥ ꯃꯁꯤꯡ ꯆꯥꯕ ꯁꯥ ꯉꯥ ꯆꯥꯗꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯚꯤꯟꯁꯦꯟꯠ ꯑꯃꯗꯤ ꯁꯣꯐꯤ ꯃꯈꯣꯏ ꯑꯅꯤꯅ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯁꯛꯁꯦꯁꯐꯨꯜ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯃꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯑꯣꯐꯔ ꯑꯃꯕꯨ ꯄꯤꯔꯛꯂꯝꯃꯤ, ꯃꯗꯨꯗꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯟ ꯚꯦꯖꯦꯇꯦꯔꯤꯌꯥꯟ ꯑꯣꯏꯕ ꯃꯤꯑꯣꯏ ꯈꯔꯒ ꯃꯤꯇꯤꯡ ꯑꯃꯕꯨ ꯄꯨꯟꯅ ꯇꯧꯃꯤꯟꯅꯅꯕꯒꯤꯗꯃꯛ꯫ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯗ ꯚꯤꯟꯁꯦꯟꯠ ꯑꯃꯗꯤ ꯁꯣꯐꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯔꯝꯃꯤ, ꯃꯔꯝꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯐꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯁꯤ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯝꯂꯝꯗꯦ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯕꯦꯟ ꯑꯗꯨ ꯇꯧꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯚꯤꯟꯁꯦꯟꯠ ꯑꯃꯗꯤ ꯁꯣꯐꯤ ꯃꯈꯣꯏ ꯑꯅꯤ ꯆꯠꯂꯝꯃꯤ, ꯑꯗꯨꯒ ꯚꯤꯟꯁꯦꯟꯠꯅ ꯍꯧꯖꯤꯛ ꯒꯥꯔꯤꯗꯒꯤ ꯀꯨꯝꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯑꯆꯧꯕ ꯊꯥꯡ ꯑꯃꯕꯨꯁꯨ ꯌꯦꯞꯇꯨꯅ ꯂꯥꯛꯂꯤꯕꯅꯤ, ꯃꯔꯝꯗꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ ꯅꯨꯄꯥ ꯑꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯊꯟꯗ ꯂꯥꯛꯑꯝꯗꯦ, ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯃꯥꯒꯤ ꯃꯔꯨꯞ ꯈꯔꯕꯨꯁꯨ ꯂꯣꯏꯅꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯁꯥ ꯉꯥ ꯆꯥꯗꯕ ꯁꯥ ꯉꯥ ꯆꯥꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯐꯝꯗꯁꯨ ꯁꯥ ꯉꯥ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯒꯤ ꯁꯣ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯆꯠꯇꯨꯅ ꯗꯨꯀꯥꯟ ꯑꯁꯤꯕꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯗꯨꯅ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛ ꯔꯦꯗꯤ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯥꯏꯊꯣꯡꯗ ꯃꯥꯛꯁ ꯑꯃꯃꯝꯁꯨ ꯎꯞꯁꯟꯗꯨꯅ ꯗꯨꯀꯥꯟ ꯑꯗꯨ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯍꯧꯖꯤꯛ ꯚꯤꯟꯁꯦꯟꯠꯅꯁꯨ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯗꯨꯀꯥꯟ ꯑꯁꯤ ꯃꯥꯒꯤ ꯃꯔꯨꯞ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯒꯤ ꯗꯨꯀꯥꯟꯅꯤ ꯍꯥꯏꯕ ꯑꯁꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯚꯤꯟꯁꯦꯟꯠꯅꯁꯨ ꯃꯈꯣꯏꯗ ꯏꯀꯥꯏꯕ ꯂꯛꯅꯔꯛꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯔꯤꯚꯦꯟꯁ ꯂꯧꯅꯕꯒꯤꯗꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯔꯤꯁꯨ ꯈꯟꯊꯕ ꯇꯧꯗꯕꯤ ꯗꯨꯀꯥꯟ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯖꯥꯟꯈꯥꯏꯕ ꯊꯨꯒꯥꯏꯕ ꯄꯨꯝꯅꯃꯛ ꯍꯧꯔꯛꯂꯝꯃꯤ꯫ ꯗꯨꯀꯥꯟ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩ ꯑꯃꯠꯇ ꯈꯥꯛꯇꯕꯤ ꯂꯣꯏꯅꯃꯛ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯄꯨ ꯃꯥꯔꯛ ꯑꯗꯨꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯖꯟꯈꯥꯏꯕ ꯊꯨꯒꯥꯏꯕ ꯀꯌꯥ ꯑꯃ ꯇꯧꯔꯝꯂꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁ ꯑꯗꯨꯗ ꯂꯣꯏꯅ ꯌꯦꯡꯍꯟꯗꯨꯅ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯚꯤꯟꯁꯦꯟꯠꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯚꯤꯟꯁꯦꯟꯠꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯈꯪꯁꯟꯅꯗꯕ ꯁꯥꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯁꯥꯖꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯨꯂꯤꯁꯃꯦꯟ ꯑꯗꯨꯅ ꯁꯤꯁꯤꯇꯤꯚꯤ ꯀꯦꯃꯦꯔꯥꯒꯤ ꯐꯨꯇꯦꯖ ꯔꯦꯀꯣꯔꯗ ꯈꯔꯕꯨ ꯃꯈꯣꯏꯗ ꯌꯦꯡꯍꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯀꯔꯤꯁꯨ ꯃꯊꯥ ꯁꯥꯔꯨꯔꯒꯅꯨ, ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯅ ꯐꯥꯔꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯚꯤꯟꯁꯦꯟꯠ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯂꯥꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯚꯤꯟꯁꯦꯟꯠ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤ ꯈꯠꯅꯕ ꯍꯧꯔꯛꯂꯝꯃꯤ, ꯃꯔꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯚꯤꯟꯁꯦꯟꯠ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯚꯤꯟꯁꯦꯟꯠꯅ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤ ꯔꯦꯁꯇꯨꯔꯦꯟꯠ ꯃꯅꯨꯡ ꯑꯁꯤꯗ ꯃꯊꯟꯗꯃꯛ ꯐꯝꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ ꯃꯊꯟꯗ ꯐꯝꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯋꯦꯇꯔ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯚꯤꯟꯁꯦꯟꯠꯒꯤ ꯅꯨꯄꯤ ꯁꯣꯐꯤ ꯑꯁꯤꯗ ꯐ꯭ꯂꯔꯠ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯁꯤꯗꯒꯤ ꯁꯣꯐꯤꯅꯁꯨ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯅꯨꯄꯥ ꯑꯁꯤ ꯁꯥ ꯉꯥ ꯆꯥꯗꯕ ꯚꯦꯖꯦꯇꯦꯔꯤꯌꯥꯟ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯃꯁꯤ ꯈꯪꯉꯛꯄ ꯃꯇꯝꯗ ꯁꯣꯐꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯁꯣꯐꯤꯕꯨ ꯊꯤꯟꯅꯕꯒꯤꯗꯃꯛ ꯅꯨꯄꯥ ꯑꯗꯨꯅ ꯁꯣꯐꯤꯕꯨ ꯗ꯭ꯔꯣꯞ ꯇꯧꯕ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯣꯐꯤꯕꯨ ꯗ꯭ꯔꯣꯞ ꯇꯧꯔꯝꯂꯕ ꯃꯇꯨꯡꯗ ꯁꯣꯐꯤꯒꯤ ꯃꯐꯝꯗ ꯅꯨꯄꯥ ꯑꯗꯨꯅ ꯀꯤꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯣꯐꯤꯅ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯗꯨꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯔꯩ ꯑꯁꯤꯕꯨ ꯆꯤꯛꯊꯠꯂꯝꯃꯤ, ꯑꯗꯨꯒ ꯁꯣꯐꯤꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯣꯐꯤ ꯚꯤꯟꯁꯦꯟꯠꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯚꯤꯟꯁꯦꯟꯠꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛ ꯑꯩꯅ
vegetarian oiba nupa amabu aiga loinaduna puduna laklei nangna mapanda thoktuna nupa asi hatu uro aduga aikhoi ani puna nupa asibu semto asi haiduna hairei asidagi Vincent makhutta thang ama paiduna nupa adubo hatnabagi damak mapanda thoklaklambi mana thoklakpa matamdadi nupa asi neketa firon amata setabi Sophie bu ngaiduna leirami masi ubada Vincent aduki matik yamna sauningba haibadu oirami aduga nupa adugi mafamda nangna pamliba thabak asi aigi nupida nattaba thabak tawwa sinatra haiduna yamna saungna manakta leiramba leigi gamla ama paiduna nupa adubu thomtatuna hatu ami asigi matungda hanagi matawgum nupa adubu makhoi anina sa semfamda poraktuna nupa adugi hakchang adu semduna leirambi asumna tawduna nungti numit khudingi Vincent amadi Sophie makhoi anina mafamda chatuna atopa miyoi kaya amabu usek masa fabadawna faraga semdoktuna hatoktuna makhoigi dukanda yonba horaklambi asumna tawrikliba thabak asida makhoigi dukan asisu miyoi kaya amana pamnaba haibadu oirami aduga makhoigi damak income kaya marom amasu laami haujikti makhoigi dukal asida miyoi bagi hakchang asi leinabagi damak customer kaya amarom amabusu dukan mamang asida queue lepna duna leirami asumna miyoi kaya amana hena pamnarakpa asidagi makhoigi sadong asigi maman asi hana piramba maman adudagi hena hengalaklambi numidangi matam amada Vincent amadi Sophie makhoi ani lambigi mataida makhoigi ben adubu khamduna leirami matam asida nupa macha amasu laami nupa macha asi hana player oiramba nupa amani makhoi anina nupa macha asibu khamlaba matungda wari sanaba haujilami makhoi anina asum wari sanarpa matamda nupa macha asina sukhangami adudi miyoi ani asi magi mafamda kudong thiningai soidana oigani haiba asi aduga nupa macha asisu vegetarian ama oirami Vincent na nupa macha asida attack tawge tawba matamda nupa macha asina Vincent bu intho amduna mathwai kanjanabagi damak mafam asidagi yamna kanna chenkhirami adubu mana chenba horakpa matamda nupa macha asidi masada yamna luba leina amadi heart patient oiduna leirami asidagi mana khara chenba horaba matungda nupa macha asi heart attack tawduna mafam asida sirambi mathangi numit amada Vincent amadi Sophie makhoi ani makhoigi maru matai manau adugi mayumda laami aduga makhoina lakpa matamda miyoibagi sadong kharabusu puduna laami mafam asida miyoibagi sadong asi chaba matamda Vincent gi marup aduna yamna hauba amadi amukta fawwa chadriba mahau ama fangba ngamlambi matam asida Vincent gi marup aduna Vincent gi mafamda nakhoina porakliba sa asidi aduki matik yamna hawi maram asinani nakhoigi dukanda pot yamna sitliba amadi miyamna pamnaba ama oiriba si haiduna yamna su thagalami makhoigi marupki wa asi taba matamda Sophie amadi Vincent makhoi anisu yamna harauba haibadu oirami Vincent gi marup aduna asum Vincent na porakliba sa adu charakpa matamda karigumba device apikpa amabu thengnarami device asi miyoibagi hakchangda yawba device amani haiba Vincent gi marup asinasu chingnaraklambi maram asidagi Vincent gi mafamda device asigi matangda Vincent gi marup aduna hanglaklambi adubu Vincent nadi marup aduna hangliba wa adu leithoknaba atopa wari ama sajannaba yamna kanna hotnarambi matam masida Vincent gi marup aduna wa kaya marom ama hangjalakpadagi Vincent amadi makhoi anigi marakta ningai sangdanarakpa horaklambi asum ningai sangdarakpa horakpadagi di makhoi ani mafam asida phunaba horaklambi makhoi ani na khanarakpa matamda Vincent na magi marup adugi mana adu chikthatkhirami masi uba matamda Vincent gi marup amadi magi nupi adu yamna ngakna Vincent da yengduna leirami adubu Vincent di karisu thawa sadabi magi marup adugi mana adu sitoraktabida adum saiduna leirami asigumna tawriba Vincent gi honglakliba mawong asida Vincent gi marup amadi magi nupi adunasu akiba singnaba kaya marom amabusu fawrami asigi matungda Vincent amadi Sophie makhoi ani sanga sadaba miyoi singi punfam mafam amada laami mafam asida sanga sadaba miyoi kaya marom ama punduna makhoigi oiba potlamsing chanaduna leiribani Vincent su akoiba asida adumak makhoigi plan asibu successful oinabagi damak miyoi amabu hatnaba koyeng yenglaklambi asum makhoina yengthorakpa matamda angang nupa macha anoiba ama ice cream chaduna mamaga puna leiriba asi urambi Vincent gi mamittadi angang nupa macha anoiba asi magi sendong oina urambi aduga angang nupa macha asibo hatnabagi damak attempt tawbasu horaklambi asumna makhoina leiringai mafam asida
ꯚꯤꯟꯁꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟꯒ ꯄꯨꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯕ ꯃꯇꯝꯗ ꯚꯤꯟꯁꯦꯟ ꯑꯃꯗꯤ ꯁꯣꯐꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯁꯣꯐꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨꯗꯤ ꯚꯤꯟꯁꯦꯟ ꯑꯃꯗꯤ ꯁꯣꯐꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯑꯉꯛꯄꯁꯨ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯈꯣꯏ ꯑꯅꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯃꯐꯝ ꯑꯁꯤꯗꯤ ꯁꯥ ꯉꯥ ꯆꯥꯗꯕ ꯚꯦꯖꯦꯇꯦꯔꯤꯌꯟꯁꯤꯡꯒꯤ ꯄꯨꯟꯐꯝꯅꯤ, ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯗꯤ ꯁꯥ ꯉꯥꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯉꯥꯎꯕ ꯃꯤꯑꯣꯏꯁꯤꯡꯅꯤ, ꯑꯗꯨꯅ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ?" ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ꯫ ꯚꯤꯟꯁꯦꯟꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤꯒꯤꯗꯃꯛ ꯑꯦꯛꯁꯀ꯭ꯌꯨꯖ ꯇꯧꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯅ ꯚꯤꯟꯁꯦꯟ ꯍꯣꯏꯒꯤ ꯃꯐꯝꯗ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯃꯅꯁꯨ ꯃꯨꯟꯅ ꯇꯥꯗꯨꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯚꯤꯟꯁꯦꯟ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤ ꯀꯔꯤꯒꯨꯝꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯈꯨꯠ ꯍꯥꯡꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯕꯦꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯐꯝ ꯑꯁꯤꯗ ꯑꯅꯣꯏꯕ ꯅꯨꯄꯤ ꯑꯃꯕꯨ ꯂꯥꯛꯂꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯇꯥꯟꯅꯗꯨꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯁꯣꯞꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯚꯤꯟꯁꯦꯟꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯁꯤꯕꯨ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯨꯂꯤꯁꯃꯦꯟ ꯑꯃꯅꯁꯨ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯗ꯭ꯌꯨꯇꯤ ꯇꯥꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯚꯤꯟꯁꯦꯟꯒꯤ ꯗꯨꯀꯥꯟꯅ ꯃꯩ ꯊꯥꯟꯗꯨꯅ ꯂꯩꯕ ꯑꯁꯤ ꯎꯕꯗꯒꯤ ꯄꯨꯂꯤꯁꯃꯦꯟ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯃꯥꯛꯁ ꯎꯞꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯚꯤꯟꯁꯦꯟꯕꯨ ꯄꯨꯂꯤꯁꯃꯦꯟ ꯑꯗꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯚꯤꯟꯁꯦꯟꯁꯨ ꯄꯨꯂꯤꯁꯃꯦꯟ ꯑꯗꯨꯅ ꯂꯥꯛꯄ ꯑꯗꯨꯗ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯗꯨꯒꯤ ꯃꯐꯝꯗ ꯚꯤꯟꯁꯦꯟꯅ "ꯁꯥꯔꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯛ ꯊꯦꯡꯂꯕ ꯐꯥꯎꯕ ꯀꯔꯤ ꯇꯧꯔꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯗꯨꯅꯁꯨ ꯚꯤꯟꯁꯦꯟꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, "ꯍꯧꯖꯤꯛ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯕ ꯃꯥꯡꯈꯤꯕ ꯀꯌꯥꯃꯔꯣꯝ ꯑꯃ ꯊꯣꯛꯂꯦ, ꯃꯔꯝ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯗ꯭ꯌꯨꯇꯤ ꯑꯁꯤꯁꯨ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯅꯥꯏꯗꯅ ꯗ꯭ꯌꯨꯇꯤ ꯑꯁꯤ ꯇꯧꯔꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯁꯤꯅ ꯚꯤꯟꯁꯦꯟꯒꯤ ꯃꯐꯝꯗꯁꯨ ꯍꯧꯖꯤꯛꯇꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯀꯌꯥꯃꯔꯣꯝ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯗꯨꯀꯥꯟ ꯑꯁꯤꯁꯨ ꯃꯝꯅ ꯊꯦꯡꯅ ꯍꯥꯡꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤꯉꯩ ꯚꯤꯟꯁꯦꯟꯒꯤ ꯍꯨꯏ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯀꯛꯄ ꯃꯈꯨꯠ ꯑꯗꯨ ꯃꯆꯤꯟꯗ ꯆꯤꯛꯇꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯚꯤꯟꯁꯦꯟ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯈꯜꯂꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯄꯨꯂꯤꯁ ꯑꯁꯤꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯐꯥꯔꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁ ꯑꯁꯤꯅ ꯃꯥꯕꯨ ꯍꯦꯛ ꯈꯪꯈꯤꯕ ꯇꯥꯔꯒꯗꯤ ꯄꯨꯂꯤꯁ ꯑꯁꯤꯕꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯚꯤꯟꯁꯦꯟꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯨꯂꯤꯁ ꯑꯁꯤꯅꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯕꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯁꯤꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯚꯤꯟꯁꯦꯟ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯚꯤꯟꯁꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯇꯣꯛꯍꯧꯔꯁꯤ, ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯃꯔꯣꯝ ꯑꯃ ꯂꯥꯛꯀꯗꯣꯔꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅꯁꯨ ꯁꯣꯏꯗꯅ ꯆꯤꯡꯅꯕ ꯐꯥꯎꯔꯝꯂꯒꯅꯤ, ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯦꯞꯂꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ "ꯌꯦꯡꯉꯣ, ꯑꯩ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯑꯉꯥꯎꯕ ꯍꯥꯏꯕꯒ ꯄꯥꯡꯈꯛ ꯑꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯆꯠꯄ ꯆꯥꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅꯁꯨ ꯇꯧꯈꯠꯂꯛꯂꯦ, ꯑꯗꯨꯒ ꯂꯝꯕꯤꯗꯁꯨ ꯃꯤꯑꯣꯏ ꯑꯃꯠꯇ ꯎꯕ ꯌꯥꯗꯦ, ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯁꯦꯟꯗꯣꯡ ꯑꯣꯏꯅ ꯎꯗꯨꯅ ꯂꯩꯔꯤꯕꯅꯤ" ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯁꯤꯗ ꯚꯤꯟꯁꯦꯟꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯅꯨꯄꯤꯅꯗꯤ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤ ꯇꯣꯛꯇꯅꯕ, ꯀꯔꯕꯥꯔ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯅꯕꯒꯤꯗꯃꯛ ꯑꯗꯨꯃꯛ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯃꯥꯡꯗ ꯃꯥꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯉꯥꯡꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯕ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯣꯐꯤꯅꯗꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯣꯐꯤꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯚꯤꯟꯁꯦꯟꯅꯗꯤ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯁꯣꯐꯤꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯚꯤꯟꯁꯦꯟꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯍꯧꯖꯤꯛꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯅꯕꯒꯤꯗꯃꯛ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯚꯤꯟꯁꯦꯟꯒꯤ ꯗꯨꯀꯥꯟꯗ ꯀꯁꯇꯃꯔ ꯀꯌꯥꯃꯔꯣꯝ ꯑꯃꯕꯨꯁꯨ ꯊꯣꯝꯖꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯌꯥꯝꯅ ꯃꯍꯥꯎ ꯂꯩꯕ ꯁꯥ ꯑꯗꯨ ꯂꯧꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯚꯤꯟꯁꯦꯟꯅ ꯃꯥꯒꯤ ꯀꯁꯇꯃꯔꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯁꯥ ꯑꯗꯨ ꯁꯄ꯭ꯂꯥꯏ ꯇꯧꯔꯝꯕ ꯃꯤꯑꯣꯏ ꯑꯗꯨ ꯁꯄ꯭ꯂꯥꯏ ꯂꯦꯞꯈ꯭ꯔꯦ, ꯑꯗꯨꯒ ꯇꯨꯡ ꯀꯣꯏꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯁꯄ꯭ꯂꯥꯏ ꯑꯗꯨ ꯇꯧꯔꯛꯂꯔꯣꯏ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀꯁꯇꯃꯔꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ, ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯁꯇꯃꯔꯁꯤꯡ ꯑꯁꯤ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯍꯟꯅ ꯁꯥ ꯑꯗꯨ ꯐꯪꯂꯕꯗꯤ ꯃꯈꯣꯏꯁꯤꯡꯗ ꯄꯥꯎ ꯄꯤꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯆꯠꯈ꯭ꯔꯤꯕ ꯑꯁꯤꯗ ꯁꯣꯐꯤꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯚꯤꯟꯁꯦꯟꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯂꯩꯈꯥ ꯇꯥꯅ ꯂꯣꯏꯅ ꯃꯥꯡꯍꯟꯒꯗꯧꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯂꯩꯔꯤꯕ ꯄꯩꯁꯥ ꯈꯔ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯒꯨꯝꯅ ꯑꯗꯨꯃꯛ
ꯂꯥꯏꯔꯕ ꯄꯨꯟꯁꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯕ ꯑꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯍꯥꯏꯔꯝꯕꯤ꯫ ꯁꯣꯐꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯚꯤꯟꯁꯦꯟꯠ ꯃꯥꯒꯤ ꯋꯥꯈꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯛꯄꯒꯨꯝ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯥꯗꯤ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯁꯣꯐꯤꯗꯤ ꯁꯣꯞ ꯑꯁꯤꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯥ ꯉꯥ ꯆꯥꯗꯕ ꯚꯦꯖꯤꯇꯦꯔꯤꯌꯥꯟ ꯃꯈꯣꯏꯒ ꯄꯨꯟꯅ ꯗꯨꯀꯥꯟ ꯊꯨꯒꯥꯏꯃꯤꯟꯅꯔꯨꯕ ꯀꯥꯡꯕꯨ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏ ꯑꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯚꯤꯟꯁꯦꯟꯠꯒꯤ ꯗꯨꯀꯥꯟ ꯑꯁꯤꯗꯁꯨ ꯑꯦꯇꯦꯛ ꯇꯧꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯁꯣꯐꯤ ꯑꯃꯗꯤ ꯚꯤꯟꯁꯦꯟꯠ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯚꯦꯖꯤꯇꯦꯔꯤꯌꯥꯟ ꯁꯥꯗꯨꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯃꯤꯅꯝꯂꯝꯕꯅꯤ ꯍꯥꯏꯕ ꯑꯁꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯚꯤꯟꯁꯦꯟꯠꯅ ꯁꯥ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯕꯨ ꯔꯟ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯉꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯁꯣꯐꯤ ꯑꯁꯤꯕꯨ ꯀꯤꯗꯅꯦꯞ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯁꯣꯐꯤꯒꯤ ꯃꯐꯝꯗ ꯑꯣꯠꯄ ꯅꯩꯕ ꯀꯌꯥ ꯑꯃꯁꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯚꯤꯟꯁꯦꯟꯠꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯁꯥ ꯉꯥ ꯆꯥꯗꯕ ꯚꯦꯖꯤꯇꯦꯔꯤꯌꯥꯟ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯕꯦꯟ ꯑꯁꯤ ꯈꯥꯝꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯚꯤꯟꯁꯦꯟꯠꯒꯤ ꯋꯥꯈꯟꯗꯁꯨ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯝꯂꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯜꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯅ ꯁꯣꯐꯤ ꯑꯗꯨ ꯚꯦꯖꯤꯇꯦꯔꯤꯌꯥꯟꯁꯤꯡ ꯑꯗꯨꯅ ꯍꯥꯠꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯚꯤꯟꯁꯦꯟꯠꯁꯨ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯃ ꯚꯤꯟꯁꯦꯟꯠ ꯇꯝꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯚꯤꯟꯁꯦꯟꯠꯅ ꯊꯥꯡꯄꯥꯛ ꯑꯃ ꯂꯪꯉꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯌꯥꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯁꯣꯐꯤꯁꯨ ꯚꯤꯟꯁꯦꯟꯠꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯅꯁꯨ ꯚꯤꯟꯁꯦꯟꯠꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯚꯤꯟꯁꯦꯟꯠꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯦꯝꯍꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯚꯤꯟꯁꯦꯟꯠꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯕ ꯑꯗꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯚꯤꯟꯁꯦꯟꯠ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯚꯤꯟꯁꯦꯟꯠꯒꯤ ꯃꯊꯕꯥꯛꯇ ꯅꯨꯄꯥ ꯑꯗꯨꯅ ꯊꯥꯡꯅꯁꯨ ꯊꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯁꯣꯐꯤꯁꯨ ꯄꯨꯟꯁꯤꯜꯂꯝꯂꯤꯕꯁꯤꯡ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯅꯥꯟꯊꯣꯛꯆꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯁꯥ ꯌꯥꯅꯕ ꯀꯣꯆꯤ ꯑꯃꯕꯨ ꯂꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯊꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯚꯤꯟꯁꯦꯟꯠ ꯑꯃꯗꯤ ꯁꯣꯐꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏꯕꯨ ꯀꯟꯖꯕ ꯑꯗꯨ ꯉꯝꯍꯧꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯐ꯭ꯔꯤ ꯑꯣꯏꯅ ꯂꯩꯔꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯛꯇ ꯄꯨꯂꯤꯁꯅꯁꯨ ꯆꯤꯡꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯊꯈ꯭ꯔꯤꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯅꯕ ꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯚꯤꯟꯁꯦꯟꯠꯒꯤ ꯃꯔꯨꯞ ꯃꯥꯅ ꯃꯅꯥꯀꯣꯡ ꯆꯤꯛꯊꯠꯈꯤꯕ ꯑꯗꯨꯅ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯆꯤꯛꯊꯠꯈꯤꯕ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯚꯤꯟꯁꯦꯟꯠꯒꯤ ꯃꯊꯛꯇ ꯆꯤꯡꯅꯕ ꯀꯌꯥ ꯑꯃ ꯄꯣꯛꯇꯨꯅ ꯚꯤꯟꯁꯦꯟꯠꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯛꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯅ ꯏꯕꯤꯗꯦꯟꯁ ꯄꯨꯝꯕ ꯐꯪꯂꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯀꯤ ꯃꯐꯝꯗ ꯔꯤꯄꯣꯔꯠ ꯇꯧꯗꯨꯅ ꯚꯤꯟꯁꯦꯟꯠ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯥꯍꯟꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯠꯂꯕ ꯃꯇꯨꯡꯗ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ ꯑꯃꯗꯤ ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥꯃꯔꯣꯝ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ꯫